ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯥꯔꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯄꯣꯛ ꯑꯅꯤ ꯄꯣꯛꯄ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯗꯤꯄꯤꯀꯥ ꯂꯥꯏꯁ꯭ꯔꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯕꯨꯡ, ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯃꯤꯆꯩ ꯃꯔꯛꯇ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯈꯣ ꯍꯥꯏꯕꯅꯣ? ꯅꯨꯃꯤꯠ ꯈꯔꯅꯤꯒ ꯂꯩꯊꯈ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯈꯪꯂꯛꯂꯒꯅꯤ꯫ ꯇꯥꯗꯕ ꯀꯅꯥꯒꯤ ꯅꯥꯀꯣꯡ ꯌꯧꯅꯈ꯭ꯔꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯃꯤꯅꯣꯛ ꯃꯔꯛꯇ ꯑꯩꯗꯤ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯏꯗꯣꯝ ꯊꯋꯥꯏꯁꯦ ꯊꯥꯖꯈ꯭ꯔꯒꯅꯤ꯫ ꯆꯅꯤꯡ, ꯋꯥꯈꯜꯗꯨ ꯈꯜꯂꯩꯗꯦ꯫ ꯑꯩꯁꯨ ꯅꯪꯒꯤ ꯐꯤꯕꯝ ꯈꯪꯏ꯫ ꯈꯟꯒꯅꯨ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ꯫ ꯀꯔꯤꯒꯤꯅꯣ ꯆꯅꯤꯡ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯄꯤꯛꯁꯜꯂꯤꯕꯗꯣ? ꯑꯩꯁꯦ ꯊꯥꯖꯗꯕ꯭ꯔꯥ? ꯑꯁꯨꯛ ꯀꯨꯏꯅ ꯆꯍꯤ ꯀꯌꯥ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯕ ꯑꯩ ꯑꯁꯦ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯗ꯭ꯔꯤꯕ꯭ꯔꯥ? ꯁꯥꯡꯈ꯭ꯔꯕ ꯆꯍꯤ ꯑꯁꯦ ꯅꯪ ꯅꯠꯇꯕ ꯀꯅꯥ ꯑꯃꯠꯇ ꯌꯦꯡꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯕꯗꯁꯨ ꯅꯪ ꯅꯠꯇꯕ ꯀꯅꯥ ꯑꯃꯠꯇ ꯌꯦꯡꯂꯣꯏ꯫ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯅꯣꯡꯃꯇ ꯌꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯆꯅꯤꯡ, ꯅꯪ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯒ ꯑꯩꯕꯨ ꯉꯥꯏꯈꯤꯕ ꯇꯥꯔꯦ꯫ ꯃꯔꯝꯗꯤ ꯉꯁꯤ ꯑꯩꯅ ꯀꯣꯅꯨꯡ ꯀꯥꯔꯨꯕꯗ ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯊꯪꯅꯕꯒꯤ ꯂꯩꯕꯥꯛꯇ ꯂꯣꯏꯄꯣꯠ ꯊꯧꯕ ꯆꯠꯂꯣ ꯍꯥꯏꯔꯤ꯫ ꯃꯁꯤ ꯇꯧꯔꯝꯗꯕ ꯌꯥꯔꯣꯏꯌꯦ ꯆꯅꯤꯡ꯫ ꯐꯔꯦ ꯏꯕꯨꯡ, ꯀꯥꯏꯐꯗꯕ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯃꯗꯨꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯠꯄꯤꯔꯨꯔꯣ꯫ ꯑꯗꯨꯒ ꯏꯕꯨꯡ, ꯅꯅꯥꯎ ꯑꯣꯏꯕꯤꯅ ꯏꯕꯨꯡꯕꯨ ꯍꯜꯂꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤꯃꯇꯪꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯥꯎꯕꯤꯒꯅꯨ꯫ ꯏꯕꯨꯡ, ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯏꯕꯨꯡꯁꯨ ꯍꯌꯦꯡꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕꯤꯔꯨꯒꯗꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯁꯨ ꯆꯪꯖꯈ꯭ꯔꯒꯦ, ꯏꯕꯨꯡꯁꯨ ꯆꯠꯄꯤꯔꯣ꯫ ꯆꯅꯤꯡ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯍꯟꯅ ꯌꯦꯡꯂꯨꯗ꯭ꯔꯦ ꯋꯥꯔꯧꯖꯕꯅꯤ ꯃꯊꯃꯣꯏꯗ ꯃꯕꯨꯡ ꯃꯃꯥꯕꯨ꯫ ꯅꯣꯡꯃꯒꯤ ꯀꯥꯏꯕ ꯌꯥꯗ꯭ꯔꯕ ꯁꯤꯟꯊꯥ ꯀꯌꯥꯅ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯄꯨꯝꯅꯃꯛ꯫ ꯃꯇꯝ ꯃꯥꯅ ꯍꯌꯦꯡ ꯀꯧꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯄꯤꯕꯥꯔꯦꯜ ꯀꯣꯅꯨꯡ ꯆꯠꯅꯅꯕ ꯂꯥꯡꯕ ꯍꯧꯔꯛꯏ꯫ ꯇꯝꯄꯥꯛꯂꯩ ꯃꯆꯥꯅ ꯂꯣꯏꯁꯤꯜꯂꯤꯕꯗꯨ ꯌꯦꯡꯂꯒ, ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯕꯒꯦ? ꯏꯃꯥ, ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ꯫ ꯅꯆꯥꯅ ꯉꯔꯥꯡ ꯂꯣꯏꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯝꯂꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯤꯜ ꯁꯤꯗꯕꯤ ꯑꯅꯤꯕꯨꯅꯦ ꯈꯨꯔꯨꯝꯂꯗꯨꯅ ꯊꯣꯔꯛꯎ꯫ ꯏꯃꯥ ꯃꯥꯡꯒꯣꯟꯗ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ꯫ ꯍꯣꯏ ꯃꯥ, ꯂꯣꯏꯁꯜꯂꯨꯔꯣ ꯂꯣꯏꯁꯜꯂꯨꯔꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯄꯤꯕꯥꯔꯦꯜ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯇꯨꯅ ꯐꯝꯃꯦꯜꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯈꯨꯔꯨꯝꯃꯤ꯫ ꯂꯣꯏꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯑꯃꯨꯛ ꯈꯨꯔꯨꯝꯃꯤ꯫ ꯃꯅꯝꯁꯨ ꯅꯝꯕꯤꯔꯤ꯫ ꯏꯃꯥ, ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯏꯆꯥꯅ ꯆꯠꯂꯤꯕꯗꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯎ꯫ ꯄꯤꯕꯥꯔꯦꯜ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯈꯠꯈ꯭ꯔꯦ꯫ ꯊꯣꯡꯒꯥꯜ ꯂꯥꯟꯈ꯭ꯔꯦ꯫ ꯁꯨꯝ ꯊꯧꯔꯛꯄꯗ ꯆꯅꯤꯡ ꯈꯣꯝꯕꯤꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯔꯛꯄꯗ ꯊꯧꯔꯤ ꯑꯗꯨ ꯂꯥꯛꯁꯤꯟꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯂꯦꯞꯍꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯋꯥꯈꯜꯗ ꯈꯜꯂꯛꯏ꯫ ꯆꯅꯤꯡ ꯃꯍꯥꯛ ꯉꯔꯥꯡ ꯑꯩ ꯊꯪꯅꯕꯒꯤ ꯂꯩꯕꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯕꯨ ꯉꯥꯏꯔꯝꯗꯦꯅ꯫ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ? ꯑꯩꯕꯨ ꯆꯪꯂꯨꯈꯤꯁꯤꯔꯅꯦ? ꯑꯩ ꯆꯪꯉꯔꯣꯏꯒꯦ꯫ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯏ꯫ ꯆꯅꯤꯡ, ꯑꯩꯅ ꯅꯪꯕꯨ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯅꯪ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯆꯠꯈ꯭ꯔꯦ ꯄꯤꯕꯥꯔꯦꯜ ꯀꯣꯅꯨꯡ ꯇꯝꯅ꯫ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯂꯛꯏ꯫ ꯅꯪ ꯌꯧꯔꯛꯂꯕ꯭ꯔꯥ? ꯅꯪꯕꯨ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯇꯧꯔꯤ ꯈꯪꯂꯕꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ? ꯑꯩꯅ ꯅꯪꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯂꯥꯟꯃꯤ ꯃꯀꯣꯛꯅꯤ ꯈꯪꯗꯨꯅ ꯁꯤꯟꯅꯔꯤꯕ ꯊꯕꯛ ꯑꯁꯤꯒ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯛꯀꯅꯨꯀꯣ꯫ ꯏꯅꯤꯡꯊꯧ, ꯃꯇꯨꯡꯗ ꯃꯇꯝ ꯆꯥꯅ ꯂꯥꯛꯅꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯍꯣꯠꯅꯕ ꯅꯠꯇꯦ, ꯁꯣꯏꯗꯅ ꯇꯧꯒꯗꯕꯅꯤ꯫ ꯅꯤꯡꯊꯧ, ꯑꯩꯒꯤ ꯋꯥꯕꯨ ꯅꯪꯅ ꯍꯤꯛꯇꯣꯛꯄ ꯌꯥꯕ꯭ꯔꯣ? ꯌꯥꯔꯦ, ꯆꯠꯈ꯭ꯔꯣ꯫ ꯄꯤꯕꯥꯔꯦꯜ ꯅꯤꯡꯊꯧ ꯀꯤꯌꯥꯝꯕꯗ ꯊꯧꯒꯜꯂꯣꯟ ꯎꯠꯂꯝꯗꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯈꯣꯡꯁꯥꯟꯃꯤꯟꯅꯈ꯭ꯔꯦ꯫ ꯀꯤꯌꯥꯝꯕ ꯃꯈꯨꯠ ꯑꯣꯏꯗ ꯄꯥꯏꯔꯤꯕ ꯌꯨ ꯑꯗꯨ ꯊꯥꯡꯒꯠ ꯊꯥꯡꯒꯠꯇꯨꯅ ꯊꯛꯆꯤꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯐꯝꯕꯥꯜꯒꯤ ꯌꯦꯠ ꯑꯣꯏꯗꯁꯨ ꯃꯍꯥꯛꯀ ꯁꯥꯖꯠ ꯃꯥꯟꯅꯔꯕ ꯅꯨꯄꯤ ꯑꯅꯤ ꯑꯃꯁꯨ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯍꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯉꯝ ꯑꯊꯧ ꯃꯈꯣꯏꯁꯨ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯅꯤꯡꯊꯧ ꯃꯥꯒꯤ ꯇꯧꯍꯩꯗ꯭ꯔꯕ ꯌꯦꯡꯍꯩꯗ꯭ꯔꯕ ꯐꯤꯕꯝ ꯑꯗꯨꯕꯨ ꯌꯦꯡꯕꯗꯤ ꯉꯝꯗ ꯂꯨꯛꯊꯗꯨꯅ ꯂꯩꯅꯔꯤ꯫ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯅꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯨꯔꯕꯗꯤ ꯃꯉꯣꯟꯗ ꯉꯥꯡꯂꯛꯂꯤꯕ ꯃꯤꯑꯣꯏ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯗꯨꯕꯨꯁꯨ ꯇꯨꯝꯅ ꯇꯝꯊꯤꯅ ꯍꯥꯠꯂꯤ ꯍꯥꯏꯕꯁꯤ ꯈꯪꯗꯨꯅ ꯀꯅꯥꯅꯁꯨ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯕ ꯉꯝꯅꯗꯦ꯫ ꯃꯥꯅ ꯍꯥꯏꯕꯗꯨꯗꯃꯛ ꯇꯧꯏ꯫ ꯁꯣꯝꯗꯅ ꯆꯅꯤꯡ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯌꯥꯏꯕꯤꯅ ꯂꯥꯛꯇꯅ ꯏꯜꯂꯛꯏ꯫ ꯅꯪꯗ ꯁꯤꯈ꯭ꯔꯣꯅꯦ ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ? ꯃꯤꯃꯥꯡꯗ ꯅꯃꯥꯏꯗꯣ ꯊꯥꯡꯇꯣꯛꯂꯒ ꯆꯠꯂꯤꯕꯗꯨꯕꯣ? ꯅꯪꯗꯧꯅ ꯇꯧꯕ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥ ꯌꯥꯎꯕꯒꯦ? ꯃꯤꯅꯥꯏ ꯅꯨꯕꯤ, ꯑꯗꯨꯃꯥꯏꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯤꯈ꯭ꯔꯣ꯫ ꯅꯦꯅꯥ ꯇꯥꯅꯅꯦ ꯑꯩꯁꯦ ꯑꯃꯨꯛꯇ ꯍꯤꯡꯍꯧꯔꯒꯦ꯫ ꯌꯦꯡꯉꯨ, ꯅꯄꯥ ꯑꯁꯤꯁꯨ ꯌꯨ ꯉꯥꯎꯕ ꯌꯥꯕ ꯉꯥꯎꯔꯨꯔꯒ ꯊꯣꯡꯒꯥꯟꯁꯤꯗ ꯆꯪꯂꯛꯂꯤꯕꯁꯤ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ ꯃꯁꯤꯁꯨ ꯌꯥꯎꯅꯅꯦ ꯅꯄꯥ ꯅꯆꯥ ꯁꯤꯈ꯭ꯔꯕꯗꯤꯅꯦ ꯋꯥꯏ ꯑꯃ ꯁꯪꯒꯗꯕꯅꯤ꯫ ꯈꯣꯝꯕ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯀꯔꯤ ꯍꯥꯏꯕꯅꯣ?
ꯅꯪꯒꯤꯁꯦ ꯑꯩ ꯎꯁꯤꯠꯇꯕꯩ ꯋꯥꯅꯤꯅꯦ ꯑꯩꯕꯨ ꯁꯤꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯅꯤ ꯀꯥꯏ ꯅꯪ ꯑꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯎꯔꯣ ꯉꯝꯃꯗꯤ ꯍꯥꯠꯂꯨ ꯂꯥꯛꯑꯣ ꯗꯤꯍꯤ ꯃꯇꯥꯗꯨꯒ ꯑꯩ ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯅꯪ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯀꯔꯤ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯆꯠꯇꯣꯔꯤꯕ ꯅꯪ ꯗꯨꯝ ꯆꯠꯈ꯭ꯔꯣ ꯃꯃꯥꯒ ꯃꯄꯥꯒ ꯂꯥꯎꯅꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯃꯇꯥ ꯄꯤꯌꯥꯏꯅꯨ ꯂꯥꯛꯏ ꯆꯅꯤꯡ ꯄꯤꯌꯥꯏꯅꯨ ꯂꯥꯛꯄ ꯎꯕꯗ ꯐꯤꯕꯝ ꯈꯔ ꯁꯦꯝꯖꯤꯜꯂꯤ ꯆꯅꯤꯡ ꯀꯩꯅꯣ ꯇꯧꯁꯤꯕꯣ ꯅꯃꯤꯠ ꯅꯅꯥꯒꯗꯣ ꯏꯄꯣꯝ ꯄꯣꯝꯃꯤ ꯅꯪ ꯉꯁꯤ ꯀꯣꯅꯨꯡ ꯆꯠꯂꯔꯣꯏꯗꯕ꯭ꯔꯣ ꯆꯠꯀꯅꯤꯌꯦ ꯀꯣꯅꯨꯡ ꯆꯠꯇ꯭ꯔꯕꯗꯤ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯅꯨꯡꯇꯤꯒꯤ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯀꯩꯝꯇ ꯈꯟꯗ꯭ꯔꯦꯗ ꯑꯩꯗꯤ ꯑꯗꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯊꯦꯡꯈ꯭ꯔꯅꯤꯌꯦ ꯆꯅꯤꯡ ꯈꯠꯅꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯒ ꯃꯄꯥꯒꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯆꯠꯅ ꯆꯠꯅ ꯄꯤꯌꯥꯏꯅꯨꯅ ꯋꯥꯔꯤ ꯍꯧꯔꯛꯏ ꯆꯅꯤꯡ ꯅꯪ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ ꯀꯩ ꯄꯥꯎꯅꯣ ꯏꯕꯨꯡ ꯄꯤꯄꯥꯔꯦꯜꯗꯣ ꯊꯪꯅꯕꯒꯤ ꯂꯩꯕꯥꯛꯇ ꯆꯠꯀꯅꯤ ꯍꯥꯏꯌꯦ ꯂꯣꯏꯄꯣꯠ ꯊꯧꯕ ꯉꯁꯤ ꯑꯌꯨꯛ ꯆꯠꯈ꯭ꯔꯦ ꯅꯪꯗꯤ ꯄꯥꯎ ꯇꯥꯔꯝꯃꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯇꯝꯃꯤ ꯑꯗꯨꯒ ꯍꯥꯟꯅ ꯈꯪꯉꯒ ꯂꯩꯔꯝꯃꯤꯕꯣꯏꯔꯦ ꯑꯗꯣ ꯅꯪ ꯑꯝꯇ ꯎꯅꯍꯧꯗ꯭ꯔꯕꯣ ꯉꯔꯥꯡꯗꯤ ꯎꯅꯩ ꯉꯁꯤ ꯆꯠꯂꯝꯗꯥꯏꯗꯗꯤ ꯎꯅꯍꯧꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯁꯥ ꯉꯝꯗꯕ ꯃꯥꯜꯂꯤ ꯋꯥꯒ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯕꯒꯨꯝꯅ ꯇꯧꯔꯤꯗꯨꯕꯣ ꯆꯅꯤꯡ ꯅꯣꯛꯁꯤꯟꯅꯔꯒ ꯀꯩꯁꯨ ꯇꯧꯗꯦꯗ ꯉꯝꯃꯤ ꯂꯥꯛꯑꯣ ꯋꯥꯈꯜꯗꯁꯨ ꯈꯜꯂꯛꯏ ꯏꯇꯥ ꯅꯪꯅꯗꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯈꯪꯗꯕꯅꯤꯅ ꯉꯥꯡꯖꯔꯤꯕꯅꯤꯀꯣ ꯃꯇꯥ ꯑꯅꯤꯗꯨ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯅꯔꯛꯏ ꯀꯤꯌꯥꯝꯕ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯁꯨꯝ ꯂꯥꯛꯄꯗ ꯏꯔꯥꯞ ꯂꯥꯞꯇꯅ ꯆꯅꯤꯡꯅ ꯑꯃꯣꯠꯄ ꯁꯦꯡꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯆꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯗꯨꯅ ꯂꯩ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯆꯅꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯅꯣꯟꯊꯗꯨꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯪꯂꯦꯞ ꯂꯦꯞꯁꯤꯜꯂꯛꯏ ꯆꯅꯤꯡ ꯃꯅꯥꯛꯇ ꯂꯦꯞꯁꯤꯜꯂꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯈꯠꯂꯛꯏ ꯆꯅꯤꯡ ꯈꯔ ꯆꯠꯊꯣꯛꯂꯒ ꯊꯧꯒꯜꯂꯣꯟ ꯎꯠꯂꯛꯏ ꯏꯅꯤꯡꯊꯧ ꯀꯔꯤ ꯂꯩꯕꯤꯔꯕꯒꯦ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯥꯛꯄꯤꯕꯕꯣ ꯀꯤꯌꯥꯝꯕ ꯃꯃꯤꯠ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯈꯖꯤꯛ ꯊꯥꯡꯀꯠꯂꯒ ꯃꯌꯥꯗꯨ ꯈꯖꯤꯛ ꯀꯥꯊꯣꯛꯂꯒ ꯈꯗꯥꯡ ꯑꯗꯨ ꯅꯥꯍꯜꯂꯒ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯪꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯅ ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯏꯅꯤꯡꯊꯧ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯐꯥꯔꯛꯏ ꯀꯣꯅꯨꯡꯁꯤꯗ ꯂꯥꯛꯆꯕ ꯀꯤꯌꯥꯝꯕ ꯆꯅꯤꯡꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯆꯅꯤꯡ ꯍꯩꯅꯗ꯭ꯔꯗꯨꯅ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯨꯛꯊꯗꯨꯅ ꯂꯦꯞꯂꯒ ꯂꯩ ꯑꯗꯨꯒ ꯀꯤꯕꯣꯏ ꯄꯥꯈꯠꯄꯣꯏ ꯇꯧꯔꯒ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯊꯕꯛ ꯑꯋꯥꯠꯄꯁꯤꯡꯁꯦ ꯑꯃꯨꯛꯇ ꯇꯧꯖꯔꯨꯈꯤꯒꯦ ꯀꯤꯌꯥꯝꯕ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯒ ꯉꯥꯏꯈꯣ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣꯅ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯆꯅꯤꯡꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯄꯤꯌꯥꯏꯅꯨꯅ ꯆꯅꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯏꯅꯤꯡꯊꯧꯅ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯀꯩꯅꯣꯅꯦ ꯉꯁꯥꯏꯒꯤ ꯃꯑꯣꯡꯗꯨꯒ ꯑꯩ ꯏꯆꯤꯡꯗ ꯆꯤꯡꯅꯩꯗ ꯄꯤꯌꯥꯏꯅꯨ ꯀꯩꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯈꯪꯒꯗꯕꯅꯤ ꯌꯥꯔꯦꯁꯦ ꯃꯁꯤꯗꯅꯦ ꯀꯣꯛ ꯊꯥꯗꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯦ ꯑꯅꯤꯗꯨ ꯃꯥꯒꯤ ꯇꯧꯒꯗꯕ ꯇꯧꯅꯈ꯭ꯔꯦ ꯆꯅꯤꯡ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯅ ꯂꯥꯛꯏ ꯃꯍꯥꯛꯁꯨ ꯉꯁꯥꯏ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯕ ꯑꯗꯨ ꯆꯠꯅꯤꯡꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥ ꯅꯤꯡꯊꯧ ꯑꯃꯅ ꯍꯥꯏꯔꯝꯕ ꯑꯣꯏꯕꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯂꯥꯛꯄꯅꯤ ꯇꯞꯅ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯇꯨꯅ ꯆꯪꯂꯛꯏ ꯀꯤꯌꯥꯝꯕ ꯃꯥꯒ ꯃꯇꯝ ꯄꯨꯝꯕꯗ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯅꯨꯄꯤ ꯑꯅꯤꯗꯨꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯆꯅꯤꯡ ꯂꯥꯛꯄ ꯎꯕꯗ ꯃꯈꯨꯠ ꯑꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯆꯠꯈꯤꯅꯕ ꯃꯈꯨꯠꯇꯣ ꯍꯥꯏꯔꯛꯏ ꯑꯅꯤꯗꯨꯁꯨ ꯆꯅꯤꯡꯗ ꯌꯦꯡꯂꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯀꯤꯌꯥꯝꯕ ꯍꯩꯗꯨꯅ ꯂꯩꯔꯤꯕ ꯌꯨꯗꯨ ꯈꯖꯤꯛ ꯊꯛꯂꯒ ꯌꯨꯒꯤ ꯄꯥꯇ꯭ꯔꯗ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯅꯪꯒꯤ ꯅꯃꯤꯡꯗꯣ ꯆꯅꯤꯡ ꯈꯣꯝꯕꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧꯅ ꯑꯩ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯀꯔꯝꯕ ꯏꯅꯤꯡꯊꯧꯒꯤ ꯊꯧꯒꯥꯏ ꯄꯤꯕꯤꯒꯗꯕꯅꯣ ꯅꯅꯥꯏ ꯑꯩ ꯊꯧꯖꯔꯝꯂꯒꯦ ꯅꯪꯒꯤ ꯊꯧꯒꯥꯏ ꯌꯥꯝꯅ ꯂꯩ ꯑꯩꯒꯤ ꯏꯐꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯀꯗꯕ ꯋꯥꯁꯦ ꯅꯪꯅ ꯌꯥꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯄꯨꯝꯅ ꯑꯩꯅ ꯍꯥꯠꯀꯅꯤ ꯏꯅꯤꯡꯊꯧ ꯀꯔꯤ ꯋꯥꯐꯝꯅ ꯇꯥꯛꯄꯤꯌꯨꯗꯣ ꯀꯤꯌꯥꯝꯕ ꯌꯨꯗꯣ ꯑꯃꯨꯛ ꯊꯛꯂꯒ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯅꯣꯛꯂꯒ ꯆꯅꯤꯡꯒꯤ ꯃꯅꯥꯛꯇ ꯈꯔ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯦꯔꯥ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯅꯤ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯣꯏꯒꯤ ꯐꯝꯕꯥꯜꯒꯤ ꯃꯕꯦꯝꯃ ꯑꯣꯏꯕ ꯄꯥꯝꯃꯤ ꯃꯁꯤꯗ ꯅꯪꯅ ꯌꯥꯔꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯅꯤꯡꯉꯤ ꯀꯔꯤꯒꯨꯝꯕ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯆꯅꯤꯡ ꯏꯄꯥ ꯄꯥꯈꯠꯅ ꯏꯅꯤꯡꯊꯧ ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯑꯩꯉꯣꯟꯗ ꯑꯩ ꯌꯥꯕ ꯉꯝꯖꯔꯣꯏ ꯀꯤꯌꯥꯝꯕ ꯄꯥꯏꯔꯝꯂꯤꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯏ ꯀꯔꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯀꯅꯥꯅꯁꯨ ꯍꯤꯛꯇꯣꯛꯄ ꯌꯥꯎꯗ꯭ꯔꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯊꯧꯑꯣꯏꯗꯕ
Masi hairaga chaningi fizol adubu segaiba haurai chaning pakhatna laurai. Aibom ta kanbiyo. Nangna phana laurabasu leiriba mi singsina kanbiroi. Laurabasu kanaba phangnai. Miphatraba ningthaumana chaning khombi mabu namja nam theknaba taurai. Chaning kiyambagi phaina yanduna leiriba thangsang adu satlaga thangsang adugi matona duna kiyambagi ngaksamda thamlai. Kiyambana chaningna pariba thang adu munnanaba honarai. Changsilakano changsilakano miphatta ningthau leibaki mapi mapa oiriba nangna asuk yamna tukuchaba lechan. Thangdu munarai munarakpa aduda chaningi mabuk aduda kiyambana pariba thangsang aduna thinjinkre. Chaning mayadagi I orai machindaso matat wahai khara hairai. Ibung nanaw oibina ibungi khoisi khada paliba hairang asibu mapung marai phanba ngamdre. Masigidamakta nanaw oibi aibu waraubiganau ko. Taibang phauraktriba nawa adusu mama oibi magi pibuk nungda thawai tharedo. Chaningi thawai yaudraba hakchangna mitmangda taduna leiri. Kiyamba oiriba phibam aduda tawfam khangdanga hakti ngauna yengduna lei. Masado ipa pakhatpagumsu tawi. Ngaihak leibaga magi thongaktuna leiriba kheba amadi pakpabu kaurai. Iningthau kari takpigadaba. Asiba hakchangse puthok kadaidanu mafumjilucho. Nupa anido akiba pakhatpaga loinana yengi. Ngasaidagi chaningna sidringaida laukhiba pumba tahauribani. Adubu kanba ngamloi khangbana moina chaningbu kaninglabasu kanba changkhide. Thawai yaudraba hakchang adubu konunggi maning thangbada leiriba asukpa umang aduda puduna lai. Khebana tawba haurai matam aduda akhak arauga loinana nongsu haitharakli atiya pumbasu ahing nongyaigumna imamam sinkre. Nungsitsu akanba mawongda sitpa haurai. Matawa sida nupa anidusu akiba phaurai. Kheba khara thujilo mawong ama tawri. Nangsu yausilo kharagi hena thujinaba. Yengdana leiranu. Komda tawba loirakladuna hakchang adubu phumjinkre. Nupa anido ngahakta phawba phamtharamda kiyambagi manakta lai. Iningthau nanai aikhoi anina loijaramli. Adubu iningthau kanagumbana khanglaklaga khamthauba. Kiyamba ithau sadaba mawongda khanglaklagana khanglidana. Migi machin aina meluba ngamoi. Khangi haidana moina kashi tawba ngamai. Yare nuyani thok. Matamdusu adumak thengjinkre piyainu mata chaningna ningthaugi kaadagi sukthok thoklaktaba aduda chingnaba phawjai adubu mahak matabu kanadasu hanglude. Nongsu kanna haithari mahaksu mayumda handri. Konung aduda adumak leire matabu tholakpa haiduna yengi. Namit pungta taakre piyainu thabak tawrubagi wabana. Ningthauna manai nupising tumpham leiriba aduda changlakle. Sem saduna leiramba mayam adudagi amana. Piyainua nangdi yum halaroidabra. Iche ngasidi halaroige. Chaningsu kaida leikrabanu khangdi. Chaningdubu iningthaugi kaada ngasai changkhiba uinya. Tholakrabra thoraktribra haibadudi aikhoisu khangdrini he. Ngaihak leibaga lakbra yengu. Nachi akhodi potharage ko. Hoi je. Piyainu ngahak som leirambadagi mahaksu tumthakiba khanghaude. Asomdana pibaril tumthaba yada achikpa ahingi matam asida mahakna leiriba chingdol asidagi tampak lamdamda yengduna leiri matam asida mahaki matau paikhombasu manakta changai. Kaidawri pibaril mayamsu loina tumnakre. Nangdi tumdrabadi kaidawri. Aishu nang tumlamdaba aduda kaida leikre haidana thiraklibani. Aduga nangdi sida phamduna leiram. Kaidawrage nataw ingoda tamba yadaba waga oibraba. Paikhomba nang sima nangna hanadagisu khangaga leiraba wani. Ado karigino haibadumadi mayek sanghaludana. Chaningdo aigi chatlamdagi matamdasu unarakte. Aduga wakhalsisu haifam khangdana wabagum tawi paikhomba. Lamda chathoklaba nangna yumda leihoriba magi damakta khanba tawhaidi. Yumda leihoriba mido khudongthiba dagale haibaniko. Paikhomba adumnaga hairakanuda. Thokta thoklubagumna isada phawli. Haidanaba khaluranu. Hayengdi soidana. Aikhoinane loipot thoba chaliba mafam ase thungnaragani. Nongsu ngalaani. Ngahak potha horsilao. Asi haidana pibarilgi makhut paiduna makhoi mayamgi potha sangaduda changkre. Nongma hawkre piyainu chaningi maramdasu khangninglabasu khangbangamda adumak leiri. Ningthaugi yamba handak marak matumta leirakpa matamda masado karisu laitabida tu chongba akiba phawba tatana tawrakli. Marak-maraktasu angawbagumna
ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯛꯏ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯈꯟꯅꯩ꯫ ꯃꯥꯕꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯗꯕ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ꯫ ꯃꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯦ ꯁꯤꯗꯣꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ꯫ ꯑꯍꯤꯡ ꯅꯨꯡꯁꯤꯜ ꯈꯪꯗꯦ ꯂꯥꯎꯔꯤꯕ ꯈꯣꯡꯂꯤꯕ ꯃꯌꯥꯝꯁꯤꯅ꯫ ꯃꯆꯤꯟꯗꯁꯨ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯀꯩꯒꯨꯝꯕ ꯈꯔꯁꯨ ꯍꯥꯏꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯤ ꯍꯥꯠꯃꯟꯗꯅ ꯃꯥꯅ ꯍꯥꯠꯈ꯭ꯔꯤꯕ ꯊꯋꯥꯏ ꯃꯌꯥꯝꯗꯨꯅ ꯑꯣꯠꯄ ꯍꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯃꯗꯨꯝꯅꯒ ꯇꯧꯔꯝꯗꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯋꯥꯅ ꯍꯤꯡꯂꯤꯕ ꯑꯁꯦ ꯃꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯁꯤꯈ꯭ꯔꯕꯗꯤ ꯋꯥꯏ ꯁꯪꯒꯅꯤ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ꯫ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯕꯗꯤ ꯅꯪꯁꯨ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ꯫ ꯅꯆꯤꯟꯗ ꯍꯥꯏꯔꯛꯂꯤꯕꯗꯣ ꯀꯔꯤꯅꯣ? ꯃꯤ ꯂꯣꯏꯅ ꯈꯪꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯅ ꯈꯪꯂꯤꯕ ꯑꯗꯨꯝꯅ꯫ ꯀꯤꯌꯥꯝꯕ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯂꯅꯤ ꯈꯟꯕꯗ ꯑꯀꯤꯕ ꯐꯥꯎꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯩꯔꯥꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯑꯃꯃꯝꯇ ꯃꯨꯠꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯂꯣꯏꯅ ꯃꯨꯠꯈ꯭ꯔꯦ꯫ ꯀꯤꯌꯥꯝꯕ ꯀꯤꯅ ꯂꯥꯎꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯕꯨ ꯀꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯒꯨꯝꯅ ꯀꯅꯥꯝꯇ ꯃꯅꯥꯛꯇ ꯆꯪꯉꯛꯇꯦ꯫ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯆꯪꯂꯛꯂꯤꯕ ꯊꯥꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯆꯤ ꯂꯦꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯆꯪꯂꯛꯄ ꯃꯥꯂꯪꯕ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯝ ꯑꯗꯨꯕꯨ ꯍꯥꯏ ꯍꯣꯝꯗꯨꯅ ꯁꯥꯟꯅꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯀꯤꯌꯥꯝꯕ ꯀꯤꯅ ꯂꯥꯎꯗꯨꯅ ꯍꯪꯂꯛꯏ, "ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ ꯍꯥꯏ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯑꯩꯕꯨ ꯑꯣꯠꯂꯤꯕ ꯀꯔꯤꯒꯤꯅꯣ?" ꯐꯅ ꯍꯪꯂꯕꯁꯨ ꯃꯆꯤ ꯂꯦꯡꯗ ꯑꯗꯨꯃꯛ ꯐꯝꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯀꯤꯌꯥꯝꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯀꯤꯅ ꯀꯤꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯥꯒꯟ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯨꯏ꯫ ꯃꯍꯥꯛꯅ ꯄꯥꯏꯔꯨꯕꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗꯤ ꯂꯦꯡꯗꯅ ꯃꯀꯣꯛ ꯑꯗꯨ ꯈꯛꯇꯪ ꯂꯩꯊꯣꯔꯛꯏ꯫ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯜꯂꯤꯕ ꯀꯤꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯤꯌꯥꯝꯕꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯃꯦꯠꯇꯨꯅ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯊꯝꯃꯤ꯫ ꯑꯀꯤꯕ ꯐꯪꯂꯕ ꯃꯁꯛ, ꯃꯃꯥꯏ ꯃꯃꯤꯠ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯅꯤ ꯊꯣꯛꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ ꯃꯤꯐꯠꯇꯕ ꯅꯤꯡꯊꯧ? ꯅꯪꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕꯤ ꯑꯩꯕꯨ ꯈꯪꯗꯕ꯭ꯔꯣ? ꯑꯩꯗ ꯅꯠꯇꯅ ꯑꯩꯒꯤ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯏꯆꯥ ꯑꯗꯨꯕꯨꯁꯨ ꯅꯪꯅ ꯍꯥꯠꯄꯅꯤ." ꯀꯤꯌꯥꯝꯕ ꯃꯈꯣꯡ ꯑꯗꯨ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯉꯤ꯫ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯦꯞꯁꯤꯜꯂꯛꯂꯤ꯫ ꯆꯅꯤꯡꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯝꯕꯗꯒꯤ ꯊꯥꯗꯔꯛꯏ꯫ ꯀꯤꯌꯥꯝꯕꯒꯤ ꯃꯉꯛ ꯑꯗꯨ ꯂꯩꯊꯦꯛꯈ꯭ꯔꯦ꯫ ꯍꯛꯆꯥꯡ ꯑꯗꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕꯅꯤನ ꯐꯗ꯭ꯔꯥꯛ ꯐꯗ꯭ꯔꯥꯛ ꯇꯥꯔꯛꯂꯤ꯫ ꯆꯅꯤꯡ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯐꯝꯗ ꯑꯣꯜꯂꯛꯇꯨꯅ ꯑꯔꯦꯞ ꯑꯈꯝ ꯂꯩꯇ ꯃꯄꯤ ꯇꯥꯔꯗꯨꯅ, "ꯃꯤꯐꯠꯇꯕ ꯁꯥꯒꯨꯝꯂꯕ ꯅꯍꯥꯛꯇꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯒꯅꯨ꯫ ꯅꯪꯅ ꯍꯥꯠꯈ꯭ꯔꯕ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯑꯩꯒꯨꯝꯕ ꯊꯋꯥꯏ ꯀꯌꯥ ꯑꯗꯨꯅ ꯑꯄꯦꯟꯕ ꯑꯣꯏꯔꯅꯤ." ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯈꯪꯗ ꯃꯥꯡꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯩꯁꯨ ꯈꯪꯗ ꯇꯨꯝꯂꯨꯕꯗꯒꯤ ꯍꯧꯒꯠꯅꯔꯛꯏ꯫ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯆꯅꯤꯡꯒꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯍꯩ ꯑꯗꯨꯅ ꯃꯤꯑꯣꯏ ꯄꯨꯝꯕ ꯄꯪꯊꯍꯟꯈꯤꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯑꯁꯤꯗꯒꯤ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯄꯅꯤ꯫ ꯐꯅ ꯌꯥꯝꯅ ꯀꯨꯏꯔꯕ ꯐꯥꯎꯕꯗ ꯀꯤꯌꯥꯝꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯦꯅꯥꯄꯇꯤ ꯑꯉꯝꯕ ꯆꯪꯂꯛꯏ꯫ ꯎꯔꯦ, ꯏꯔꯥꯞ ꯂꯥꯞꯇꯅ ꯀꯤꯌꯥꯝꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯑꯉꯝꯕꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯒ ꯀꯣꯟꯈꯠꯂꯤ꯫ ꯊꯣꯉꯥꯛꯄ ꯑꯅꯤꯗꯨ ꯀꯧꯔꯛꯏ, "ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯉꯝꯕ? ꯏꯅꯤꯡꯊꯧꯁꯦ ꯉꯔꯥꯡ ꯀꯔꯤ ꯇꯧꯈꯤ?" "ꯑꯉꯝꯕ, ꯀꯔꯤꯁꯨ ꯇꯧꯈꯤꯗꯦ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯀꯔꯤꯅꯣ? ꯑꯊꯨꯕꯗ ꯑꯃꯥꯏꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄꯗꯣ ꯀꯧꯔꯛꯑꯣ." "ꯐꯒꯅꯤ ꯑꯉꯝꯕ." ꯈꯨꯗꯛꯇ ꯑꯃꯥꯏꯕ ꯃꯍꯥꯛꯄꯨ ꯂꯧꯔꯨꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯑꯃꯥꯏꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯂꯥꯡꯁꯤꯟꯅ, "ꯑꯉꯝꯕ, ꯏꯅꯤꯡꯊꯧꯁꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ. ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯇꯧꯕꯤꯔꯣ." ꯃꯗꯨ ꯇꯥꯕꯗ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯥꯖꯗꯕ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯃꯊꯪ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕꯅ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯅꯩ, ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯠꯇꯕ ꯃꯔꯝꯆꯠ ꯑꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯣꯏꯅ ꯅꯨꯡꯁꯤꯕꯗꯤ ꯑꯣꯏꯈꯤꯗꯦ꯫ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯑꯐꯕ ꯃꯤꯑꯣꯏ ꯅꯠꯇꯕꯅꯤꯅ ꯀꯅꯥ ꯑꯃꯠꯇꯅ ꯐꯅ ꯉꯥꯡꯅꯗꯦ꯫ ꯃꯍꯥꯛ ꯂꯩꯇ꯭ꯔꯕ ꯑꯁꯤꯗ ꯑꯣꯝꯗꯨꯅ ꯂꯩꯅꯔꯝꯕ ꯋꯥꯍꯩ ꯀꯌꯥ ꯄꯦꯟꯅ ꯐꯣꯡꯗꯣꯛꯅꯔꯛꯏ꯫ ꯑꯁꯨꯝ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯕꯤꯕꯥꯔꯦꯜ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯗꯨꯅ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯟꯅꯔꯛꯂꯤ꯫ ꯕꯤꯕꯥꯔꯦꯜꯁꯨ ꯆꯅꯤꯡꯕꯨ ꯎꯕ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯂꯥꯛꯏ꯫ ꯈꯨꯟꯖꯤꯟ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯀꯣꯅꯨꯡ ꯇꯝꯅ ꯑꯗꯨꯃꯛ ꯂꯥꯛꯅꯔꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯗꯨꯅ ꯆꯪꯅꯔꯛꯏ ꯃꯌꯥꯝꯗꯨ ꯕꯤꯕꯥꯔꯦꯜ ꯅꯤꯡꯊꯧꯕꯨ ꯎꯗꯕꯗꯨꯗ ꯍꯪꯂꯛꯏ, "ꯑꯉꯝꯕ, ꯏꯅꯤꯡꯊꯧꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ? ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯤ꯫ ꯃꯊꯪ ꯆꯍꯤꯗꯒꯤꯗꯤ ꯍꯧꯅ ꯂꯦꯞꯇꯅ ꯂꯣꯏꯄꯣꯠ ꯀꯥꯔꯛꯂꯒꯅꯤ꯫ ꯑꯊꯧꯕ, ꯏꯅꯤꯡꯊꯧ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯐꯝꯂꯔꯣꯏ꯫ ꯃꯍꯥꯛ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ." ꯕꯤꯕꯥꯔꯦꯜ ꯏꯉꯛ ꯉꯛꯅ ꯂꯦꯞꯄꯤ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯏꯉꯛ ꯉꯛꯅꯔꯦ ꯍꯥꯏꯅꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ꯫ "ꯏꯅꯤꯡꯊꯧ ꯂꯩꯇ꯭ꯔꯕꯅꯤꯅ ꯐꯝꯕꯥꯜꯁꯨ ꯀꯨꯏꯅ ꯍꯥꯡꯍꯩꯗꯦ꯫
ꯑꯗꯨꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏ, ꯂꯥꯛꯂꯤꯕ ꯃꯦꯔꯥ ꯊꯥꯒꯤ 5ꯅꯤ ꯄꯥꯟꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯇꯧꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕ ꯃꯤꯁꯦ ꯈꯜꯂꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯦ꯫ ꯅꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯅꯔꯣ, ꯂꯝꯁꯥꯡ ꯂꯥꯛꯅꯕꯒꯤ ꯋꯥꯅꯔꯝꯂꯔꯣꯏ꯫ ꯃꯌꯥꯝꯗꯣ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯌꯨꯝꯗ ꯂꯥꯛꯅꯔꯦ꯫ ꯑꯗꯨꯕꯨ ꯄꯤꯕꯥꯔꯦꯜ ꯃꯍꯥꯛ ꯃꯌꯨꯝ ꯑꯗꯨꯗꯤ ꯆꯪꯗꯕꯤꯗ ꯆꯥꯅꯤꯡꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯏ, ꯆꯥꯅꯤꯡ, ꯆꯥꯅꯤꯡ, ꯏꯃꯥ! ꯌꯥꯏꯕꯤ ꯊꯣꯔꯛꯏ꯫ ꯄꯤꯕꯥꯔꯦꯜ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯆꯤꯟꯗꯣ ꯄꯩꯊꯣꯛꯂꯒ, ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ? ꯏꯃꯥ ꯆꯥꯅꯤꯡꯕꯨ ꯂꯝꯀꯦꯠꯄꯤ ꯑꯗꯨꯔꯣ ꯌꯨꯝꯗꯒ ꯍꯜꯂꯛꯇꯦ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯃꯥꯒꯤ ꯋꯥ ꯑꯣꯏꯔꯕꯗꯤꯅꯦ ꯃꯈꯥ ꯇꯥꯅ ꯍꯪꯉꯛꯑꯅꯨ꯫ ꯂꯦꯡꯉꯣ ꯂꯦꯡꯉꯣ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯥꯎꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯄꯤꯕꯥꯔꯦꯜ ꯃꯇꯧ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯍꯪꯕ ꯇꯜꯂꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯃꯥꯁꯨ ꯆꯠꯅ ꯆꯠꯅ ꯈꯜꯂꯛꯏ, ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯀꯗꯥꯏꯗ ꯆꯠꯂꯤꯕ? ꯃꯍꯥꯛ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯕ ꯄꯤꯌꯥꯏꯅꯨꯒ ꯆꯠꯄꯅꯤ꯫ ꯑꯗꯨꯗꯤ ꯃꯍꯥꯛ ꯀꯣꯅꯨꯡꯗ ꯂꯩꯔꯝꯒꯅꯤ꯫ ꯑꯩ ꯀꯣꯅꯨꯡꯗ ꯑꯣꯏꯅ ꯆꯠꯂꯒꯦ꯫ ꯑꯁꯤ ꯈꯜꯂꯒ ꯀꯣꯅꯨꯡꯗ ꯂꯥꯛꯏ꯫ ꯄꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ, ꯄꯤꯌꯥꯏꯅꯨ, ꯆꯥꯅꯤꯡꯗꯤ ꯀꯥꯏꯗ ꯂꯩꯈꯤꯒꯦ? ꯏꯕꯨꯡ ꯄꯤꯕꯥ, ꯆꯥꯅꯤꯡꯗꯣ? ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯂꯤꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯆꯥꯅꯤꯡꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯉꯁꯤ ꯐꯥꯎꯕ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯄꯥꯡꯒꯜ ꯊꯣꯛꯅ ꯊꯤꯕ ꯉꯝꯗ꯭ꯔꯤ꯫ ꯄꯤꯕꯥꯔꯦꯜ ꯃꯍꯥꯛꯅ ꯂꯩꯇ꯭ꯔꯤꯉꯩꯗ ꯊꯣꯛꯂꯝꯂꯤꯕ ꯃꯌꯥꯝꯁꯤ ꯎꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗꯦ꯫ ꯄꯤꯌꯥꯏꯅꯨ, ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯃꯍꯥꯛꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯏꯕꯨꯡ ꯄꯤꯕꯥꯔꯦꯜ, ꯅꯆꯜꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯊꯤꯕ ꯐꯪꯗ꯭ꯔꯤꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯇꯦꯡ ꯂꯧꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯅꯆꯜꯅ꯫ ꯄꯤꯌꯥꯏꯅꯨ, ꯑꯗꯨꯝꯅ ꯇꯧꯔꯒꯦ꯫ ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯄꯤꯕꯥꯔꯦꯜ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯇꯝꯄꯥꯛꯂꯩꯁꯨ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥ ꯎꯕꯒ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯅꯪꯕꯣ? ꯄꯥꯏꯈꯣꯝꯕꯗꯤ ꯉꯁꯥꯏꯅ ꯍꯜꯂꯦ꯫ ꯅꯪꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯄꯟꯊꯔꯒ ꯂꯩꯔꯨꯔꯒꯦ? ꯄꯤꯕꯥꯔꯦꯜ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤ꯫ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯦ꯫ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯐꯝꯃꯤ꯫ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜꯗꯨ ꯇꯞꯊꯅ ꯍꯪꯂꯛꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯅ ꯈꯪ, ꯃꯔꯝꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯃꯥꯗ ꯍꯥꯏꯌꯨ꯫ ꯄꯤꯕꯥꯔꯦꯜ ꯃꯃꯥꯅ ꯍꯪꯂꯛꯂꯤꯕ ꯑꯗꯨꯗ ꯈꯨꯝꯂꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯃꯤꯠꯇꯨ ꯏꯔꯥ ꯈꯖꯤꯛ ꯍꯧꯔꯛꯏ꯫ ꯇꯞꯅ ꯃꯃꯥꯗ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ, ꯏꯃꯥ, ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯆꯥ ꯑꯃꯈꯛꯄꯨ ꯅꯆꯥꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯄꯥꯝꯖꯈꯤ, ꯈꯣꯏꯗꯥꯖꯈꯤ꯫ ꯃꯍꯥꯛꯄꯨ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯒꯦ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯐꯝꯗ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯄꯨꯝꯕ ꯇꯝꯖꯗꯨꯅ ꯃꯍꯥꯛ ꯑꯩꯒ ꯈꯪꯅꯈꯤ꯫ ꯃꯍꯥꯛꯅꯁꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯕꯤꯈꯤ꯫ ꯃꯍꯥꯛꯅ ꯑꯩꯒ ꯈꯪꯅꯕ ꯆꯍꯤ 4ꯃꯨꯛꯇꯤ ꯁꯨꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗꯅ ꯂꯩ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯄꯤꯌꯥꯏꯅꯨꯅ ꯍꯥꯏꯕꯗ ꯃꯍꯥꯛꯄꯨ ꯏꯅꯤꯡꯊꯧꯅ ꯃꯥꯒꯤ ꯀꯥꯗ ꯀꯧꯁꯤꯟꯈꯤꯕꯒꯤ ꯊꯣꯛꯂꯛꯈꯤꯗꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯁꯨ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯅꯆꯥꯅ ꯈꯪꯕ ꯉꯝꯗꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯈꯨꯕꯤꯒ ꯈꯨꯗꯣꯝꯕꯤꯒꯅ ꯃꯔꯥꯏꯕꯛꯇ ꯄꯥꯏꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯀꯞꯅꯤꯡꯕꯒꯤ ꯐꯣꯡꯀꯠꯂꯛꯂꯤꯕ ꯑꯗꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯇꯝꯄꯥꯛꯂꯩ ꯃꯆꯥꯅ ꯂꯤꯔꯛꯄ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯅ ꯅꯨꯄꯤꯗꯨꯕꯨ ꯄꯥꯝꯖꯔꯨꯔꯦ, ꯅꯨꯡꯁꯤꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯃꯗꯨꯗ ꯏꯆꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯅ ꯁꯣꯟꯊꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯅꯨꯄꯤ ꯃꯍꯥꯛ ꯈꯛꯇꯔꯅꯤ꯫ ꯂꯩꯕꯥꯛ ꯆꯥꯎꯏ, ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ? ꯄꯤꯕꯥꯔꯦꯜ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛ ꯌꯥꯅꯤꯡꯗꯦ꯫ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯇꯧꯒꯗꯕꯗꯨ ꯃꯃꯥꯗ ꯇꯝꯒꯦ, ꯑꯗꯨꯒ ꯃꯃꯥꯒ ꯇꯥꯟꯅꯔꯒ ꯇꯧꯒꯦ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯨꯕꯗ ꯃꯍꯥꯛꯅ ꯈꯜꯂꯝꯕꯗꯨ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯈꯜꯂꯛꯏ꯫ ꯑꯩ ꯏꯇꯣꯝꯇ ꯈꯛꯇ ꯑꯣꯏꯔꯕꯁꯨ ꯆꯥꯅꯤꯡꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯊꯤꯒꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩꯒ ꯎꯅꯒꯅꯤ꯫ ꯃꯁꯤ ꯈꯟꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯇꯝꯄꯥꯛꯂꯩꯅ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯅꯪꯕꯨ ꯏꯃꯥ ꯊꯥꯗꯣꯛꯑꯝꯃꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯠꯂꯨꯔꯕꯅꯤ꯫ ꯍꯜꯂꯛꯂꯕꯗꯤ ꯏꯟꯊꯤꯖꯅ ꯆꯥꯛ ꯏꯁꯤꯡꯁꯦ ꯆꯥꯗꯅ ꯄꯣꯊꯥꯔꯕ ꯌꯥꯗ꯭ꯔꯣ? ꯃꯗꯨꯗꯤ ꯅꯠꯇꯦ, ꯊꯦꯡꯉꯤꯉꯩ ꯆꯪꯂꯛꯏ, ꯑꯗꯨꯒ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ꯫ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦꯅꯣ ꯇꯧꯔꯤꯕꯅꯣ? ꯏꯃꯥ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ꯫ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯕ ꯆꯠꯀꯗꯧꯔꯤꯕ? ꯆꯠꯈꯤꯅꯨ, ꯌꯦꯡꯉꯣꯏ, ꯏꯃꯥꯅ ꯉꯥꯡꯉꯤꯁꯦ ꯇꯥꯎ꯫ ꯏꯃꯥꯕꯨꯅꯦ ꯁꯥꯎꯍꯜꯂꯛꯀꯅꯨꯀꯣ꯫ ꯄꯤꯕꯥꯔꯦꯜ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯝꯗ ꯊꯣꯛꯂꯛꯏ꯫ ꯁꯒꯣꯜꯗꯨ ꯇꯣꯡꯗꯨꯅ ꯈꯨꯟꯒꯤ ꯑꯍꯧꯕ ꯑꯗꯨꯗ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ, ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ?
ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ. ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯍꯤ ꯃꯌꯥꯏꯗꯒꯤ ꯈꯔ ꯂꯩꯊꯔꯛꯂꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ. ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯣ? ꯅꯪꯕꯨ ꯏꯆꯦ ꯇꯝꯄꯥꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯏꯃꯥ. ꯀꯔꯤ ꯂꯩꯔꯕꯒꯦ? ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯣ. ꯃꯥꯡꯒꯣꯟꯁꯤꯗ ꯐꯝꯃꯨ. ꯏꯃꯥ, ꯅꯆꯥꯒꯤꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯑꯦ. ꯑꯗꯨꯗꯤ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯇꯦꯛꯄꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯏꯃꯥ. ꯑꯁꯨꯝꯅ ꯇꯧꯔꯒ ꯀꯔꯤꯁꯨ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯕ. ꯃꯃꯥ ꯃꯄꯥꯗꯨꯕꯨ ꯃꯆꯥ ꯃꯌꯨꯝꯗ ꯂꯥꯛꯇ꯭ꯔꯤ ꯑꯁꯤꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯣꯛꯇꯕ. ꯐꯠꯇꯦꯗ ꯑꯣꯟꯊꯣꯛꯅ. ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯃꯄꯥꯟ ꯑꯁꯤꯗ ꯇꯧꯕ ꯌꯥꯔꯔꯣꯏ. ꯏꯃꯨꯡꯗꯅꯦ, ꯃꯅꯨꯡꯗ ꯆꯪꯉꯁꯤ, ꯌꯨꯝ ꯃꯅꯨꯡꯗ. ꯆꯪꯂꯛꯂꯦ ꯑꯃꯥꯏꯕꯤ ꯀꯨꯟꯗꯥꯂꯩ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯣꯏꯅ ꯇꯣꯞꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯇꯥꯅ ꯃꯥꯌꯣꯛ ꯌꯥꯝꯅ ꯐꯝꯂꯛꯏ. ꯏꯁꯤꯡ ꯑꯁꯦꯡꯕ ꯍꯥꯞꯄ ꯂꯥꯏ ꯈꯨꯗꯦꯡ ꯑꯃ ꯄꯨꯊꯣꯔꯛꯏ. ꯃꯌꯥꯏ ꯑꯗꯨꯗ ꯊꯝꯃꯤ. ꯑꯗꯨꯒ ꯃꯔꯣꯜ ꯈꯪꯗꯕ ꯂꯥꯏꯁꯣꯟ ꯁꯣꯜꯂꯒ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯅꯥꯟꯊꯩ. ꯏꯁꯤꯡꯗꯨ ꯏꯔꯩ ꯑꯣꯏꯅ ꯎꯪꯂꯝꯂꯒ ꯑꯁꯨꯛꯄ ꯎꯃꯪ ꯑꯃ ꯑꯣꯏꯅ ꯎꯔꯛꯏ. ꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ, ꯏꯕꯨꯡꯉꯣ, ꯃꯐꯝ ꯑꯁꯤ ꯅꯍꯥꯛ ꯈꯪꯕ ꯉꯝꯕ꯭ꯔꯥ? ꯄꯤꯕꯥꯔꯦꯜ ꯃꯃꯤꯠ ꯑꯗꯨ ꯈꯨꯖꯤꯟꯖꯔꯒ, ꯏꯃꯥ, ꯃꯐꯝ ꯑꯁꯤ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯕ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯨ ꯃꯥꯜꯂꯤ. ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯈꯪꯂꯤ. ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯎꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯃꯨꯛꯇꯪ ꯏꯃꯥꯅ ꯌꯦꯡꯂꯛꯈꯤꯒꯦ. ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯁꯣꯟ ꯑꯃꯒ ꯁꯣꯜꯂꯤ. ꯑꯗꯨꯒ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯗꯨꯗ ꯅꯥꯟꯊꯩ. ꯍꯟꯗꯛꯃꯨꯛꯁꯨ ꯎꯃꯪ ꯑꯗꯨ ꯈꯛꯇꯃꯛ ꯎꯏ. ꯏꯕꯨꯡꯉꯣ, ꯃꯃꯤꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤꯗꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤ. ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯍꯤꯡꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯏꯃꯥꯏ ꯑꯁꯤꯗ ꯇꯥꯒꯅꯤ. ꯃꯗꯨꯕꯨ ꯇꯥꯗꯦ. ꯀꯔꯤꯅꯣ ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯆꯅꯤꯡꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯄ ꯌꯥꯔꯣꯏ. ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯃꯍꯥꯛꯇꯤ ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯒꯦ ꯍꯥꯏꯔꯝꯕꯅꯤ. ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥꯁꯨ ꯑꯣꯏꯒꯗꯧꯔꯕꯅꯤ. ꯏꯃꯥ, ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ. ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯣꯏꯕ ꯌꯥꯔꯣꯏ. ꯀꯨꯟꯗꯥꯂꯩ ꯃꯆꯥꯒꯨꯝꯕ ꯃꯍꯥꯛꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ, ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ. ꯐꯔꯦ, ꯅꯪꯅ ꯊꯥꯖꯗ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯑꯩꯅ ꯀꯧꯔꯒꯦ. ꯑꯗꯨꯒ ꯅꯪꯒ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯖꯔꯣ. ꯏꯃꯥ, ꯏꯆꯥꯒꯨꯝꯕ ꯅꯍꯥꯛꯀꯤ ꯅꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯃꯌꯥꯏꯗ ꯊꯝꯂꯤꯕ ꯂꯥꯏ ꯈꯨꯗꯦꯡ ꯑꯗꯨ ꯊꯥꯡꯇꯣꯛꯏ. ꯑꯗꯨꯒ ꯍꯧꯒꯠꯈ꯭ꯔꯒ ꯄꯣꯠꯆꯪ ꯆꯩꯆꯪ ꯈꯔ ꯊꯤꯔꯨꯔꯒ ꯃꯃꯥꯡꯗ ꯊꯝꯃꯤ. ꯆꯅꯤꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯃꯤꯡꯒꯧ ꯊꯥꯒꯧꯕ ꯍꯧꯔꯛꯏ. ꯀꯥ ꯑꯗꯨꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯔꯛꯏ. ꯑꯀꯤꯕ ꯁꯛꯐꯝꯗ ꯆꯅꯤꯡꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯥꯛꯂꯤ. ꯕꯦꯃꯥ, ꯅꯍꯥꯛ ꯏꯕꯨꯡꯉꯣ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯍꯟꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯀꯧꯕꯅꯤ. ꯏꯕꯨꯡꯉꯣ, ꯅꯨꯄꯤ ꯃꯆꯥꯗꯨ ꯁꯤꯗ ꯂꯩꯔꯤ. ꯏꯃꯥ, ꯀꯗꯥꯏꯗꯅꯣ? ꯅꯆꯥꯅ ꯎꯕ ꯉꯝꯗꯦ. ꯃꯉꯛꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ. ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯟꯈꯤꯕꯗꯒꯤ ꯆꯅꯤꯡꯒꯤ ꯊꯋꯥꯏ ꯑꯗꯨ ꯎꯔꯛꯂꯤ. ꯃꯅꯥꯛꯇ ꯏꯅꯛ ꯅꯛꯅ ꯄꯥꯏꯕꯣꯏ ꯇꯥꯎꯕꯣꯏ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯏ. ꯆꯅꯤꯡ, ꯅꯪꯒꯤ ꯁꯛꯇꯝꯗꯨ ꯅꯠꯇꯕ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯐꯝꯗꯨ ꯑꯣꯏꯅ ꯂꯩꯔꯛꯎ. ꯆꯅꯤꯡ ꯃꯥꯅ ꯍꯤꯡꯂꯤꯉꯩꯒꯤ ꯑꯁꯦꯡꯕ ꯁꯛꯐꯝꯗ ꯂꯩꯔꯛꯂꯦ. ꯆꯅꯤꯡ, ꯅꯪꯅ ꯑꯩꯕꯨ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ? ꯆꯅꯤꯡ ꯃꯄꯤ ꯇꯥꯔꯗꯨꯅ, ꯏꯕꯨꯡ, ꯅꯅꯥꯎꯗꯤ ꯏꯕꯨꯡꯕꯨ ꯍꯜꯂꯛꯄ ꯉꯥꯏꯅ ꯂꯩꯖꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯈꯤ. ꯑꯩꯗ ꯅꯠꯇꯅ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯏꯆꯥ ꯑꯗꯨꯕꯨꯁꯨ ꯌꯥꯎꯅ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯅꯤ. ꯑꯩꯕꯨ ꯑꯁꯨꯝꯅ ꯂꯩꯍꯟꯈꯤꯕꯅꯤ. ꯏꯕꯨꯡ, ꯅꯅꯥꯎꯏꯕꯤꯕꯨ ꯋꯥꯔꯧꯕꯤꯒꯅꯨ. ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯏꯕꯨꯡꯒ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯤ. ꯀꯔꯤꯒꯨꯝꯕ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯅꯅꯥꯎꯏꯕꯤꯒ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯁꯤꯀꯣ. ꯆꯅꯤꯡ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯅꯍꯥꯛ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯈꯜꯂꯤꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩ ꯑꯩꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯒꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯎꯅꯅꯕ꯭ꯔꯣ? ꯅꯠꯇꯦ ꯏꯕꯨꯡ, ꯃꯁꯤ ꯑꯩꯅ ꯇꯧꯈꯤꯕ ꯅꯠꯇꯦ. ꯐꯠꯇ꯭ꯔꯕ ꯃꯍꯥꯛꯅ ꯑꯣꯏꯍꯟꯈꯤꯕ ꯉꯥꯛꯇꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯍꯥꯛꯄꯨꯁꯨ ꯏꯈꯨꯠ ꯄꯦꯟꯅ ꯂꯃꯟ ꯈꯨꯝꯂꯦ. ꯀꯔꯤ? ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯂꯩꯕꯥꯛꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯅꯍꯥꯛꯅ ꯂꯃꯟ ꯈꯨꯝꯈ꯭ꯔꯕ? ꯏꯕꯨꯡꯉꯣ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒ ꯊꯋꯥꯏ ꯑꯃꯒ ꯌꯥꯝꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯌꯥꯗꯦ. ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ. ꯏꯕꯨꯡ, ꯅꯅꯥꯎꯁꯨ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯔꯔꯣꯏ. ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯐꯨꯝꯗꯨꯅ ꯂꯩꯕꯅꯤ.
ꯃꯗꯨꯕꯨ ꯂꯧꯊꯣꯛꯂꯒ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯛꯎ꯫ ꯅꯅꯥꯎ-ꯑꯣꯏꯕꯤꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯖꯈ꯭ꯔꯒꯦ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯎꯅ ꯎꯅ ꯃꯥꯡꯈ꯭ꯔꯦ ꯄꯤꯕꯥꯔꯦꯜ꯫ ꯆꯅꯤꯡ ꯍꯥꯏꯗꯨꯅ ꯄꯦꯟꯗꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯃꯍꯥꯛ ꯑꯗꯨ ꯀꯞꯂꯛꯂꯦ꯫ ꯏꯕꯨꯡꯉꯣ, ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯃꯤꯑꯣꯏꯕꯁꯤ ꯄꯣꯛꯂꯕꯗꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯃꯗꯨꯕꯨ ꯂꯩꯍꯧꯔꯤꯕ ꯅꯍꯥꯛꯅ ꯆꯠꯈ꯭ꯔꯕ ꯃꯍꯥꯛꯀꯤꯗꯃꯛꯇ ꯈꯟꯕ ꯇꯧꯍꯩꯗꯦ꯫ ꯂꯩꯍꯧꯔꯤꯕ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯍꯛꯆꯥꯡꯗꯣ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯩꯈꯣꯏꯅꯤ ꯆꯠꯂꯒ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯨꯔꯁꯤ꯫ ꯃꯇꯝꯕꯨꯗꯤ ꯉꯟꯕ ꯑꯣꯏꯗ꯭ꯔꯤ꯫ ꯑꯗꯨꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ꯫ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯦꯡꯈ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄꯁꯨ ꯇꯝꯕ ꯉꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯅꯤꯡꯒꯤ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯄꯤꯕꯥꯔꯦꯜꯅ ꯇꯧꯕ ꯍꯧꯔꯛꯏ꯫ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯄꯤꯕꯥꯔꯦꯜ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯃꯇꯝꯗꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯛꯂꯦ꯫ ꯃꯃꯥ ꯇꯝꯄꯥꯛꯂꯩꯁꯨ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯊꯣꯔꯛꯏ꯫ ꯎꯔꯦ ꯃꯆꯥꯅ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯃꯈꯨꯠꯅ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯂꯥꯛꯂꯕꯗꯤ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯌꯥꯗꯕ꯭ꯔꯣ? ꯏꯃꯥꯅ ꯅꯪꯕꯨ ꯈꯔ ꯉꯥꯡꯂꯨꯏ ꯍꯥꯏꯕꯒꯤ ꯅꯪꯅ ꯏꯃꯥꯕꯨ ꯃꯤꯔꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯄꯤꯕꯥꯔꯦꯜ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯪꯈ꯭ꯔꯦ꯫ ꯆꯅꯤꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯇꯥꯅꯔꯦ꯫ ꯃꯤꯑꯣꯏ ꯄꯨꯝꯕ ꯄꯤꯌꯥꯏꯅꯨ ꯃꯇꯥ ꯂꯩꯇꯕꯒꯤ ꯄꯥꯎꯗꯨ ꯇꯥꯔꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯗꯨꯅ ꯀꯞꯆꯈꯤ꯫ ꯆꯅꯤꯡꯒꯤ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯗꯨꯅꯒꯗꯤ ꯃꯆꯥ ꯂꯩꯇꯕꯒꯤ ꯄꯥꯎ ꯇꯥꯔꯕꯁꯨ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯇ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕꯁꯨ ꯅꯨꯡꯉꯥꯏꯕ ꯃꯍꯥꯛꯅ ꯃꯍꯨꯠ ꯁꯤꯜꯂꯛꯂꯦ꯫ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯅꯤ ꯄꯤꯕꯥꯔꯦꯜ ꯁꯥꯎꯅ ꯃꯃꯥꯗ ꯋꯥ ꯍꯥꯏꯔꯤ꯫ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯔꯤꯁꯤ? ꯑꯩꯒꯁꯨ ꯑꯝꯇ ꯇꯥꯟꯅꯔꯝꯗꯅ ꯇꯨꯃꯤꯟꯅ ꯂꯨꯍꯣꯡꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯌꯥꯕ ꯉꯝꯃꯣꯏꯀꯣ ꯏꯃꯥ꯫ ꯍꯩ, ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯈꯤꯠ ꯉꯥꯡꯒꯅꯨ꯫ ꯇꯧꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ? ꯅꯪ ꯍꯥꯏꯔ ꯃꯪꯗꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯩ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯂꯨꯕ ꯈꯨꯗꯤꯡꯒꯤ ꯌꯥꯕ ꯀꯧꯕ ꯃꯔꯩꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯗ ꯑꯗꯨꯃꯛ ꯁꯤꯟꯕ ꯇꯥꯕ꯫ ꯅꯣꯡ ꯅꯤꯅꯤ ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯄꯤꯕꯥꯔꯦꯜ ꯍꯟꯗꯛ ꯃꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯂꯨꯍꯣꯡꯂꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯄꯤꯕꯥꯔꯦꯜ ꯇꯟꯅ ꯇꯟꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯦ꯫ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯨꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯗꯩ ꯑꯃ ꯄꯥꯏꯔꯒ ꯄꯤꯔꯛꯏ꯫ ꯏꯕꯨꯡ, ꯃꯁꯤ ꯍꯣꯡꯗꯣꯛꯎ ꯑꯗꯨꯒ ꯄꯣꯊꯥꯕꯤꯔꯣ꯫ ꯄꯤꯕꯥꯔꯦꯜ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤ ꯈꯟꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯆꯤꯟ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯊꯣꯛꯈꯤ, ꯆꯅꯤꯡ, ꯆꯅꯤꯡꯈꯣꯝꯕꯤ꯫